Ngachi nungdam phongkiba pandamgi pauksidegi maruiba pauk khara khangatjaraga miyamda khulo tamjage Myanmar macha humdraga tare ahanbagi oina khutsinakhre CM niyam lana changlakhiba illegal immigrant humdraga tare ngachi ahanba tangaki oina Myanmar da khutsinakhre haina chief minister nongthoma Biren mahaki aksa thagalakpa post amada phongdoragli post aduda chief minister Biren michang mikhai naiba amadi Kenaba miyeng thamdaba illegal immigrant sing adu more fauraga leba asidagi Myanmar da khutsinakibani India masa amoso Myanmar na India da khutsinaraki lenga asina isat asidagi illegal immigrant sing masang khangdokhibaga loinana matam chana biometric data khungatuna leba asigi ngamkhai ningtina ngak senaba hotnari haina su chief minister gi Twitter aduna makhatari GT maimu lambi namthakibadagi faunadre Jiri bangi yamna maru iba lambi ama oiriba GT maimu lambi charauta meter taraga mangaram sangna lambi namthakibadagi lambi faunadre hairi Presna phangba pawda ngarang ayuk sarangna pung tararom tarakpada GT maimu lambi ge jiriba main town dagi kilometer tare rom chalaga laiba moibung sabaga mana kilambi gi sarukta thokibani lambi namthakiba asina maram oirega jiri bangi manung hanjina lairiba Kalak circle area da khundaraiba miyoi singna Jiriba main town da tholokpangam dire hari panba yabadi mamang saidagi hauna jiribam timamuk lambi semjimbagi thaba haurabasu mapum phana losindana lakhibani lambi ningtina semba losindabagi mathakta district asida haukiba numai kharani asida len yaunga nong kana subadagi lambi gi saruk kya khudun thiningai oiba mawngda lairakibani hari makhata na nong churaba yai lamfeda laiba ICAR agrometeo Lological Unity ki fangba report amangi matuk ina state asida haukiba pung kumari ki manungda sukiba nonggi sang millimeter 46.9 oiki hari ngasi gi oina khwaidagi sabagi sangna degree centigrade 19.5 khwaidagi ingba sangna 16.5 oiki haina report tawri amaramda state asida lakadoriba nongmanini asida makhata na nongsuraba yai haina India Meteorological Department Logical Meteorological Center Guwahati dagi fangba report amana makhatari sakhangdaba singna mai tharamle ngasi nongalamda ehing pung amarom tabada jiribangi uchathol maitai khulga naknana leiba pausal sem singsing apopa lakholsi singsang kawa miyo amagi dukan amadi bana naisian apopa thali naisian gi mi lainadaba yum sakhangdaba singni chingnaba singna mai tharamle pakhosem singsang gi dukan amadi manang nakpa school gi hostel laiba mahiroi amadi khunja singna khanglakpadagi dukan adudi kanbangamki adubu bana naisian gi yum adudi mamang sai lising ani sumna kungo humdoi gi me thadagi yum adu mai thadoktuna chakhibadagi yum adu mui lainadabani hairi fair service ke tender laktuna mai kanki amadi thaudok thofamda police personnel singsu laktuna yengsingkhibagi thabak chathari hairi hayeng numidang yumthong khuding mairakat piu folks Ima leibakta singnarakpa numit haiba timda nomugi oiba mifam ama hayeng pangtholagani miyamna saruk yabiyu hayeng numidang yumthong khudingi mayaka piyu haina Federation of Civil Society Organization Folks Manipur na phongdorakni thongju boroi makhongda leiba WFK office na ngasi pamisinga unaba amada Folks ki president TS Mani hana phongdokhibada mamang sahi ki me ahum dagi hauduna chingkuk ki amadi illegal immigrant singna Manipur thugainaba hotnarakpagi mamal yamlaba thawai kaya mangbada natana miyoi lising kaya amana lanjenaduna ngasisu relief camp singda jangdafam lauduna leide Manipur gi puwarida mutuna lehragadaba tamchiraba thaudok asi amu hana thoktanaba amadi thengnanaba karamba khongthang sing lokhotpa yabagi haibadu miyam puna khanaba changi haiki mana makha taraduna Manipur thugainaba hotnarakaba sing thawong sing asibu Ningsingduna hayeng me ahum asida folks na puna satminariba lup taraga taruk na punsinduna imalebakta singnarakpa numit haiba Timda Bisnupur Kaitel gi Yanggoi Ningthau Community Hall da state ki thakta miyamgi mifam pangtholagani akhang ai singna wakhalon sim phongdongnaduna pangthokadoriba mifam asida miyam punamak saruk yabiyu masida natana jiribam nyangna tongan tongamba district singdasu numit asiga mai lanyana thoram sing pangthokani Loyana numidangi matamda yumthong khudingi mairakatuna tamthiraba thodok asi amu hana thoktanaba miyamna punna taibang mapuda thaunisi Manipur thugainaba hotnarakhiba numit asibu ningsingduna tonga tongamba lupsingnasu
ꯍꯌꯦꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯐꯣꯡꯗꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯣꯛꯁꯅꯁꯨ ꯇꯔꯥꯝꯅ ꯎꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯕꯁꯨ ꯃꯥꯟꯅꯅ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛꯇ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯇꯤ.ꯑꯦꯁ. ꯃꯅꯤꯍꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯇꯩꯁꯤꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯃꯃꯥꯡꯗ ꯑꯦꯁ.ꯇꯤ ꯆꯜꯍꯧꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯨꯒꯠꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯅꯤ꯫ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ. ꯃꯩꯇꯩꯁꯤꯡ ꯀꯨꯝꯖꯥ 2023 ꯗꯤꯂꯤꯃꯤꯇꯦꯁꯟ ꯃꯃꯥꯡꯗ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯜꯍꯧꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯨꯒꯠꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯐꯤꯕꯝ ꯆꯥꯔꯛꯂꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯅ ꯁꯤ.ꯑꯦꯝꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯋꯥꯔꯜꯗ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ (ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ.) ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯝꯕꯦꯝ ꯑꯔꯨꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯝꯖꯥ 1982 ꯗ ꯁꯦꯟꯇꯔꯒꯤ ꯃꯤꯍꯨꯠ ꯁꯤꯟꯗꯨꯅ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤꯗ ꯆꯟꯕꯤꯅꯕ ꯍꯥꯏꯕꯗ ꯃꯩꯇꯩꯒꯤ ꯃꯁꯥꯅ ꯑꯔꯤꯌꯥꯅꯤ ꯍꯥꯏꯖꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯌꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯀꯨꯝꯖꯥ 1983 ꯇ ꯃꯇꯝ ꯑꯗꯨꯒꯤ ꯑꯦꯝ.ꯄꯤ. ꯑꯥꯔ. ꯁꯨꯁꯥꯅ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯩꯇꯩꯁꯤꯡ ꯑꯦꯁ.ꯇꯤꯗ ꯆꯜꯍꯟꯗꯨꯅ ꯆꯤꯡ-ꯇꯝ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯖꯔꯝꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯀꯨꯝꯖꯥ 1982 ꯗꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯁꯤ.ꯑꯦꯝ ꯔꯤꯁꯥꯡ ꯀꯥꯏꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯄꯗ ꯌꯦꯡꯅꯕ ꯃꯩꯇꯩ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯁꯧꯒꯠꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯥꯒꯥꯒꯤ ꯁꯣꯁꯤꯑꯦꯜ ꯑꯦꯟড ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯜꯐ꯭ꯔꯦꯗ ꯀꯥꯉꯝ ꯑꯦꯁ. ꯑꯥꯔꯊꯔ, ꯑꯥꯏ.ꯑꯦꯟ.ꯁꯤ. ꯀꯦꯟꯗꯤꯗꯦꯠ ꯑꯁꯥꯡ ꯀꯁꯥꯔ, ꯑꯦꯂꯤꯁꯟ ꯑꯕꯣꯃꯩꯅꯥꯅ ꯃꯤꯗꯤꯌꯥꯗ ꯁꯦꯡꯅ ꯃꯩꯇꯩꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯇꯥꯟꯖꯕꯗ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯪꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ, ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡꯗ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ. ꯕꯤꯔꯦꯟꯅ ꯃꯩꯇꯩ ꯑꯦꯁ.ꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯁꯨꯡ ꯔꯤꯄꯣꯔꯠ ꯑꯅꯤ ꯑꯗꯨ ꯊꯥꯔꯕꯗꯤ ꯅꯥꯒꯥꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕ ꯃꯩꯇꯩꯒꯤ ꯈꯪꯖꯗꯕ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯅꯥꯒꯥ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯩꯇꯩꯒꯤ ꯑꯦꯁ.ꯇꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ.ꯅ ꯆꯪꯁꯤꯜꯂꯕ ꯈꯣꯡꯖꯪ ꯈꯣꯜꯂꯥꯎꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯛꯋꯥ ꯕꯖꯥꯔꯗ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯎꯔꯤꯈꯝꯕ ꯃꯇꯧ ꯂꯩꯕꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯨꯃꯦꯟ ꯑꯦꯟড ꯐ꯭ꯔꯦꯟꯗ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ. ꯃꯅꯤꯄꯨꯔ ꯌꯨꯅꯤꯠ, ꯑꯔꯥꯝꯕꯝ ꯁꯖꯖꯟ, ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯊ ꯐ꯭ꯔꯦꯟꯗ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ. ꯃꯅꯤꯄꯨꯔ ꯌꯨꯅꯤꯠ ꯑꯃꯗꯤ ꯊꯤꯕꯥꯏꯖꯝ ꯁꯨꯁꯤꯂꯥ, ꯏꯟꯐꯣ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯗꯕ꯭ꯂꯤꯎ.ꯑꯦꯝ.ꯁꯤ. ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯅ ꯂꯨꯆꯤꯡꯈꯤ ꯑꯃꯁꯨꯡ ꯀꯛꯋꯥ ꯀꯩꯊꯦꯜ ꯐꯝꯃꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯀꯛꯋꯥ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯇꯨꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ꯫ ꯉꯁꯤꯒꯤ ꯂꯥꯎꯈꯤꯕ ꯈꯣꯜꯂꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤ.ꯑꯦꯝꯅ ꯃꯩꯇꯩ ꯑꯦꯁ.ꯇꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯌꯥꯔꯣꯏ, ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ ꯆꯟꯅꯕ ꯔꯤꯄꯣꯔꯠ ꯑꯅꯤ ꯑꯊꯨꯕꯗ ꯊꯥꯒꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ, ꯃꯩꯇꯩꯕꯨ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯑꯦꯁ.ꯇꯤꯅꯤ ꯑꯃꯗꯤ ꯁꯤ.ꯑꯦꯝꯅ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫